ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯕꯦꯝꯃ ꯌꯥꯍꯧꯔꯛꯄꯗ ꯃꯆꯥꯅꯨꯄꯥꯅ ꯃꯥꯡꯒꯣꯜ ꯃꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯍꯣꯏ ꯏꯃꯥ ꯀꯅꯥꯅꯣ ꯍꯨꯔꯥꯟꯕꯝ ꯂꯩꯔꯦ ꯀꯅꯥ ꯀꯩꯅꯣ ꯏꯃꯥ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯑꯩ ꯅꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛ ꯍꯩ ꯇꯣꯝꯄꯣꯛ ꯍꯥꯏꯕ ꯃꯀꯨꯋꯥ ꯅꯪ ꯑꯣꯏꯔꯦ ꯅꯠꯇꯦ ꯅꯪꯗꯤ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯁꯤꯗ ꯀꯩꯗꯧꯔꯤꯕ ꯍꯥ ꯅꯣꯡ ꯐꯥꯎ ꯉꯥꯟꯗ꯭ꯔꯤ ꯅꯪ ꯍꯨꯔꯥꯟꯕ ꯆꯠꯂꯨꯔꯦꯕ ꯅꯪ ꯍꯥ ꯍꯨꯔꯥꯟꯕ ꯆꯠꯂꯨꯔꯤꯕ꯭ꯔꯣ ꯏꯃꯥ ꯅꯠꯇꯦ ꯑꯩꯕꯨ ꯍꯨꯔꯥꯟꯕ ꯃꯤꯗꯧꯅ ꯉꯔꯥꯡ ꯄꯥꯕꯅ ꯈꯣꯏꯅꯤ ꯀꯧꯕ ꯁꯨꯝꯇ ꯊꯥꯗꯦ ꯑꯗꯨꯗ ꯁꯤꯗ ꯑꯗꯨꯝ ꯇꯨꯝꯃꯕ ꯇꯨꯝꯅꯤ ꯅꯪꯗꯤ ꯍꯨꯏ ꯑꯉꯥꯎꯕ ꯁꯥꯗꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯁ ꯏꯃꯥ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗꯒꯤ ꯈꯠꯅꯕ ꯍꯧꯔꯛꯀꯅꯨ ꯀꯥꯡꯅ ꯃꯔꯣꯜ ꯑꯃ ꯆꯤꯛꯄꯅꯤ ꯑꯩ ꯉꯥꯛꯇ ꯇꯨꯝꯃꯨꯈꯤꯒꯦ ꯍꯧꯖꯤꯛꯄꯨ ꯇꯨꯝꯕ ꯆꯪꯕ ꯃꯇꯝꯂꯣ ꯍꯥ ꯅꯪꯁꯤꯕꯨ ꯌꯨꯝꯁꯤꯒꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ ꯊꯕꯛꯅ ꯃꯅꯥꯛꯇꯁꯨ ꯁꯨꯅꯤꯡꯗꯦ ꯅꯇꯨ ꯊꯤꯕ ꯌꯥꯔꯕ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯒꯦ ꯍꯥꯏꯔꯤꯔꯣ ꯏꯃꯥ ꯊꯕꯛ ꯁꯨꯕꯕꯨ ꯅꯨꯡꯉꯥꯏꯕꯗꯧꯅ ꯁꯨꯗ ꯍꯥꯏꯁꯤꯕꯨ ꯀꯩ ꯋꯥꯈꯜꯅꯣꯕ ꯇꯟꯗꯅꯅꯤ ꯁꯨꯗ꯭ꯔꯤꯁꯦ ꯇꯟꯗꯅ ꯁꯨꯗ꯭ꯔꯤꯅꯦ ꯀꯥꯏꯅꯒ ꯑꯣ ꯇꯜꯂꯗꯤꯅꯦ ꯂꯧꯈꯠꯂꯤꯗꯨꯁꯨ ꯂꯧꯈꯠꯂꯨꯔꯅꯨꯗꯅ ꯏꯕꯨꯡꯉꯣ ꯀꯔꯤ ꯊꯣꯛꯑꯦꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯅꯤ ꯅꯪ ꯅꯇꯨꯒ ꯊꯤꯕ ꯌꯥꯔꯣꯏꯀꯣ ꯊꯥꯛꯄ ꯉꯝꯃꯣꯏ ꯑꯩ ꯇꯥꯅꯤꯡꯗꯦꯗ ꯏꯃꯥ ꯅꯨꯄꯤꯕꯨ ꯊꯤꯕ ꯌꯥꯔꯣꯏ ꯏꯃꯥꯒ ꯄꯥꯕꯒ ꯁꯤꯈ꯭ꯔꯒ ꯑꯩ ꯀꯅꯥꯅ ꯊꯥꯛꯄꯤꯗꯣꯏꯅꯣ ꯀꯥꯟꯅꯗꯦ ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯨ ꯑꯩ ꯊꯕꯛ ꯑꯃ ꯂꯩ ꯀꯔꯤꯌꯥ ꯁꯦꯜ ꯄꯤꯌꯨ ꯀꯥꯏꯅ ꯑꯣ ꯏꯕꯨꯡꯉꯣ ꯎꯅꯥꯔ ꯋꯥꯅꯥꯔ ꯈꯥꯎꯖꯥꯎ ꯑꯃ ꯍꯦꯛꯂꯒꯅꯦ ꯄꯨꯔꯒ ꯆꯠꯂꯣ ꯅꯪꯒꯤ ꯊꯕꯛꯇꯨꯗꯤ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ ꯄꯤꯔꯣꯗꯤ ꯄꯤꯔꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯍꯧꯅꯕꯤꯗꯣ ꯍꯧꯔꯛꯀꯅꯤꯍꯦ ꯍꯧꯔꯒ ꯀꯩꯗꯧꯗꯣꯏꯅꯣꯕ ꯍꯥ ꯅꯌꯥꯡꯂꯦꯟꯗꯨꯗ ꯅꯄꯥꯒꯤ ꯆꯩꯁꯨ ꯊꯥꯎ ꯇꯩꯕꯗꯨꯅ ꯍꯦꯛ ꯆꯤꯡꯖꯅꯤ ꯅꯪ ꯏꯃꯥ ꯄꯤꯔꯛꯑꯣꯗ ꯍꯩ ꯌꯥꯎꯔꯛꯄꯁꯤꯗ ꯆꯠꯂꯣ ꯑꯝꯇ ꯃꯥꯡꯒꯣꯜꯒ ꯑꯣꯏꯔꯣꯏ ꯆꯤꯟꯌꯥ ꯐꯥꯎꯕ ꯁꯦꯡꯗ꯭ꯔꯤ ꯁꯦꯜ ꯍꯥꯟꯅ ꯍꯦꯛꯇ ꯅꯤꯁꯤꯜꯂꯛꯏꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯩꯗꯤ ꯆꯠꯊꯣꯛꯑꯅꯤ ꯑꯗꯨꯅ ꯏꯃꯥꯒ ꯎꯅꯔꯔꯣꯏ ꯎꯔꯤꯉꯩꯁꯤꯗ ꯅꯤꯔꯤꯅꯤ ꯄꯤꯔꯛꯑꯣꯃꯦ ꯍꯩ ꯅꯄꯥ ꯇꯥꯅꯤꯀꯣ ꯅꯪ ꯆꯔꯣꯏ ꯀ꯭ꯋꯥꯛꯇꯧꯅ ꯌꯥꯝꯅ ꯈꯣꯡꯂꯛꯀꯅꯨ ꯇꯥꯅꯤꯡꯗꯦ ꯈꯪꯂꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯠ ꯄꯤꯔꯣꯗꯅ ꯑꯃꯨꯛ ꯍꯥꯏꯅꯗ꯭ꯔꯁꯨ ꯏꯃꯥ ꯑꯩꯗꯤ ꯄꯤꯗ꯭ꯔꯗꯤ ꯊꯥ ꯑꯃ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯑꯣꯏꯍꯦ ꯍꯧꯔꯛꯑꯦ ꯑꯃꯨꯛ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯇꯥꯅꯤꯡꯗꯕ ꯋꯥꯗꯣ ꯉꯥꯡꯀꯅꯨ ꯅꯍꯥꯟꯃꯨꯛꯁꯨ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯆꯍꯤ ꯑꯃ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯑꯣꯏ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯒ ꯊꯣꯛꯈꯤꯕ ꯅꯨꯃꯤꯗꯥꯡꯗꯨꯗ ꯊꯣꯡꯅꯥꯎꯗꯒꯤ ꯆꯪꯁꯤꯜꯂꯛꯑꯒ ꯑꯍꯤꯡ ꯆꯥꯛ ꯆꯥꯔꯒ ꯂꯩꯔꯝꯕꯗꯣ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯛꯄꯩ ꯇꯧꯕꯅꯤ ꯀꯩꯅꯣ ꯌꯥꯔꯦ ꯈꯪꯉꯦ ꯏꯕꯨꯡꯉꯣ ꯌꯣꯡꯅ ꯇꯥꯇꯨ ꯈꯤꯠ ꯇꯧꯔꯅꯨ ꯇꯨꯝꯃꯨꯅꯤ ꯗꯥꯏ ꯇꯨꯝꯃꯨꯔꯁꯨ ꯏꯃꯥꯅ ꯇꯨꯝꯕ ꯌꯥꯔꯣꯏꯗꯥꯏꯅꯦ ꯑꯩ ꯇꯨꯝꯃꯔꯣꯏ ꯁꯤ ꯄꯤꯔꯛꯑꯣꯕ ꯀꯔꯤꯅꯣꯅꯦ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗꯒꯤ ꯍꯧꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯅꯃꯥ ꯅꯆꯥꯒꯤ ꯉꯪꯅꯕꯁꯦ ꯍꯥ ꯏꯃꯥ ꯄꯥꯕ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯁꯠ-ꯄꯤꯔꯧꯗ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯉꯁꯤꯗꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯣꯏ ꯍꯥꯏꯁꯤꯅꯤ ꯀꯔꯤꯅꯣ ꯍꯥ ꯅꯃꯥꯗ ꯃꯀꯨꯗꯧꯅ ꯑꯃꯨꯛ ꯅꯤꯔꯤꯗꯣ ꯀꯔꯤꯅꯣ ꯁꯦ ꯃꯄꯥ ꯑꯩꯅ ꯍꯣꯔꯦꯟ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯑꯝꯇ ꯂꯧꯔꯛꯎ ꯍꯥꯏꯗꯅ ꯁꯦꯜ ꯄꯤꯅꯔꯝꯃꯤꯕꯅꯤ ꯍꯣꯏ ꯏꯃꯥ ꯑꯩ ꯍꯟꯖꯤꯜꯂꯛꯄꯗ ꯁꯣꯏꯗꯅ ꯄꯨꯔꯛꯑꯒꯦ ꯀꯌꯥꯝꯇ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕ ꯃꯃꯥ ꯃꯆꯥꯅꯣ ꯌꯦꯡꯉꯨꯅꯤꯁꯦ ꯅꯪꯅꯅꯦ ꯅꯆꯥꯁꯦ ꯃꯥꯡꯍꯜꯂꯕꯅꯤꯀꯣ ꯅꯪ ꯀꯩꯅꯣꯗ ꯃꯄꯥ ꯏꯆꯥꯁꯤ ꯃꯇꯣꯝꯇꯅꯤ ꯍꯧꯖꯤꯛ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯇꯅ ꯍꯌꯦꯡ ꯃꯇꯨ ꯊꯤꯔꯒ ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯁꯤꯀꯤ ꯇꯥꯅꯤꯡꯗꯕ ꯃꯔꯜ ꯊꯣꯛꯇꯕꯅ ꯃꯉꯣꯟꯗ ꯁꯦꯜ ꯄꯤꯔꯒ ꯖ꯭ꯋꯥꯔ ꯁꯥꯟꯅꯍꯟꯕ ꯌꯨ ꯊꯛꯍꯟꯕꯁꯤꯔꯣ ꯅꯪꯅ ꯅꯨꯡꯉꯥꯏꯊꯣꯛꯍꯜꯂꯤꯁꯦ ꯍꯥ ꯑꯁ ꯅꯆꯥꯗ ꯉꯥꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯥꯎꯗꯅ ꯉꯥꯡ ꯂꯩꯀꯥꯏ ꯇꯥꯅꯕ ꯃꯤꯅ ꯅꯆꯥꯁꯦ ꯌꯥꯝ ꯄꯨꯁꯤꯜꯂꯅꯤ ꯑꯣ ꯑꯩꯅ ꯉꯥꯡꯗ꯭ꯔꯕꯁꯨ ꯂꯣꯏꯅ ꯈꯪꯅꯔꯛꯄ ꯉꯥꯛꯇꯅꯤ ꯅꯪꯅꯦ ꯅꯆꯥꯁꯤ ꯁꯦꯟꯅꯖꯧ ꯃꯁꯤ ꯃꯥꯡꯗꯧꯔꯤꯕꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯦꯅꯦ ꯃꯥ ꯑꯣ ꯍꯟꯖꯤꯜꯂꯛꯑꯦ ꯊꯦꯡꯂꯕ ꯀꯥꯟꯗ ꯑꯩꯅ ꯊꯣꯡ ꯍꯥꯡꯉꯤ ꯃꯆꯤꯟꯁꯤ ꯍꯟꯖꯤꯟ ꯊꯤꯅꯤꯁꯦ ꯅꯌꯥ ꯑꯗꯨꯅ ꯁꯅꯕꯨꯛ ꯃꯕꯨꯛꯃꯨꯛ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯅꯇꯤꯟ ꯑꯣꯔꯣꯔꯣ ꯇꯥꯈꯩ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯃꯒ ꯂꯩꯕ ꯅꯪꯅ ꯊꯣꯡ ꯍꯥꯡꯉꯤ ꯀꯥꯏ ꯅꯨꯄꯤ ꯅꯪ ꯆꯩ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯌꯥꯝ ꯊꯨꯅ ꯆꯪꯈ꯭ꯔꯣ ꯎꯈ꯭ꯔ ꯄꯣꯠꯅꯤ ꯃꯃꯤꯠꯁꯦ ꯍꯅꯨꯏꯗꯅꯤ ꯃꯃꯤꯠꯁꯦ ꯂꯥꯎꯊꯣꯛꯂꯒ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤꯅꯣꯏꯗꯅ ꯌꯦꯡꯉꯒ ꯂꯩꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯇꯣꯝꯄꯣꯛ ꯃꯥꯅ ꯈꯪꯅꯕ ꯁꯛꯍꯦꯟꯕꯤꯒ ꯎꯅꯕ ꯂꯥꯛꯏ ꯁꯛꯍꯦꯟꯕꯤ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯄꯪꯆꯥꯎꯗ ꯆꯥꯎ ꯑꯩꯁꯨ ꯍꯣꯠꯅꯔꯤꯅꯤ ꯌꯥꯗꯗꯅ ꯇꯧꯔꯤ ꯍꯣꯠꯅꯔꯝꯃꯅꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯔꯤꯁꯦ ꯅꯪꯒ ꯀꯣꯏꯅꯕ ꯌꯥꯝꯅ ꯉꯥꯡꯅꯖꯥꯠꯅꯤ ꯅꯪꯁꯨ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯖꯔꯣ ꯑꯩꯁꯨ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯖꯔꯒꯦ ꯀꯩꯅꯣꯗ ꯇꯥꯅꯤꯡꯗꯕ ꯋꯥ ꯅꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯔꯦꯅ ꯑꯗꯨꯃꯥꯏ ꯍꯦꯛꯇ ꯍꯥꯏꯕꯗꯨꯗꯤ ꯍꯦꯃꯟꯗ꯭ꯔꯣ ꯀꯩꯒꯤ ꯍꯦꯃꯟꯗꯣꯏꯅꯣ ꯃꯤ ꯀꯣꯏꯅꯔꯤꯕꯁꯤꯡꯁꯦ
Nupana nupida piba ngakani aduga aikoigina aingondagi oina nangna longdana leirene adubu kai imanabasingna nangse sel pai kaina koisan sandui sel pai nupi goi kaina ga hainai nangi na manaba nanga chap manabasingduna adumaina hairaga aine taraugadaba nate nasinare kenga do wadu ngangunu nupi ni na nasini kaladan tompo hagi nate nanga adumaina sum tawdoiradi ikhoini toknaras imana sungang nungsibana puktaloyen Nakoy na maduna marul na pattabigi mo na to ngang koring inu khang ni yam higay wa to way mahim kari nui na man gam pardon masana ba okta base war kaniri khang de nang ni dugi nasin khukan dudun aina I ka kare si se khatlak na ko tharo nang tharaga aina jagoi sarga leirani he nang na jagoi ga sabudi phajarani da yong jagoi sa malan yong na jagoi sa adoiraga na phajaba ma thijarodana ai satle Hai, ngai ko ne, hagi do bun. Phaja khra bai gi nupi. Na khoi gi khul sida nang na khwai ta gi na ni phajari si. Ta ding le, khut ka si tha do, yin gi na sak to. Nang ai yin dri di kana yin gi ai. Ado. Akhoi ni siala se. Aduga ai nang na hari bu khuding. Ni ya gi. Ho ha nong ta hai na ba ya ki si. Aduga ko na khana si. Ko na khana ba ya ru. Mi imana ba sing masa lai na ba yaw khra ban. Akhoi ni na pakhang nei sa bi sum oi ra ga lai. Kana no ngai du. Is Tabak ti suning de nupi ga suthi ningi ni ne yare si ado sil ga yauzar khara piramudana ay amuk thu da singbirake hore tu ma ga na bisi lawram dai da na sumai na hai law khraba nung ta singoi akoi ni de mat ni kai dorage nangi sil karim te kena di nabuk phatta bido yam torokanu ko seibungo lang law ki na purak pan law da law nang sa ai na ngangoi ri ngai dagi nusi narak pani na kaina bidraban natradi nang koi bi bagi wa ga di khalunu na Mema kaithel satkani haidna thoklaklam balasu mema bu ubada kauraklam mema nang mukadai satoino udaba ka kuire ni nang hoi kuire se unakhidaba ka sathokpa ga sangdre thabak mayam sida mau ama laadinya kharasu komgadaba nangi na sanu padubu mau thibirege hairani mema khangde thibira sirai na khali is na sanu pado nupi thiraga mi gi masa wana ban Wakal bu ita tabu ude wakalanu ta tahan ko is ai gi isa nupa na kai da radana ai gi isa da na phababu lekai sta kana lege pakhang oi bagi khara ngauza bagi wa nangi na sa dubu ai khoi na ubadadi zwar sana baga yu ngau badaga he uida mapal pan khara su tho nung phadu uraga mi gi magul hekta lepi ra kaduda haiba mapal thokpada ubadu ni ai na hari sia masa phattaba sisu phatti haining da mali ni tawrise Paina, aigi isa ni sana kari thu ena nganga ino na thodum to ni bema mi pa na du sarukta o aina haira ise na sanu pa kori matum du ga ne aigi isa ga pula ning jabado adu nai khoida isa ho bala khan ga no adu di ne na sa na ya badu gi isa na sali boiram ni na sa du wara o noi gum gi na sa ga tinaba ai khoi su pam de kariya ai khoi na kai dawradan noi gum gi na sa kai di kai ha na sa do Kayam phage ha mi gi masa ka nok nari bu wa na mai kai dro bema nangi na sa da gidi ai gi sa na phaba kok tong mi heli ne phaba du na ni na sa gi phatta bado isa da law na ra kani tina haning de hai bas kaya ta ni yeng nangi na sa huran badu ga ai gi sa ga su hulan ba pam ja de ne kari ai gi sa bu huran di kai daga o ai gi sa na mi gi yen huran di do nangi na sa pa ok ta badu na insin ba da gi na tro Nasa huran daga isa ga di paglakano insilye bu insilye haibani maral de leitana mati bong do haw basaning labani na isa pang badu de insilye ba phan ga phubadi nasa su yaw bado as ai bro jai dai ma sam si phoi ge su mani samu ni muk sawi ngamoi ba saudi sawni da ai isa bu nasa du na haw lak na zwar sana basu tambire yu thak basu tambire mangan ba ya ba mangan dawre aduna aikoi da mo kana changala kanu ek changala ba ai de ne mangak sampai dun ilakada ba de yeng ai yam sauni da ma na ngang pham thok pa khara ngang lam laga sat khradana ai na ai ai sauni ba se mi ne ki isa da ngang ba si isa si phatrasu mi na ngang ba di ai sauni nge ba chat loi da thaba kam ta yum na changanga tum mu ge asuk sauni ba si ba asum na matam khara gi matung tompok su nupi thiraklam tompok luhong masu sahi anirom hairaklam Masa nupi amasu layram sakhen bi o hawgano hawsik phawba tumduna leiba matam no
nang sia hauzik na tu thiraban si kari nunggi nupi ga thijarubano khangdi tumba pau nomata pina tumba phangde kadai dagi tumsit parani ge ahingdadi namitu laukthokdana maku sakai zor sanadan leirabanina nonga lamdai tumadi tumsit to phada bataba taning de ko nupi taning de bobo kaino ngasai dagi na sang nupi sina nadana khong kai kapido tadraba utadi ye angang na khong basidagi nang na kwa man kai amuk tan khong lapadu ni hen hawkri hauni nang hawgal kai kai thabain khanga sia kita su yang sin bi ya angang sia ngakta la ro su ya yum sida ai gi teng pang bi na ma mi thek lai ti hoi ba nupi nang na ngang ni do yang ta ning de nupa ai na ngang lo ga ha cha ka se thong hai ra ba nupa moi ba gi kari thabak pu tau ke ha nupa ma gi tau pham thok ba na thau nang tau bra ba na sa sia nang gi di yaw dro ai to ta ki isa ro imung gi su hot na ba isa gi su hot na ba aduga nakhoi gi namas ne ngang thorok padadi ni raga sai hai ne amuk ta zaram san aduga khana ro he taning ta sin nang na tawba thabak ta nung ta man si phai phati dana mai dam ta yaw bra hai ba adudi ai na ngang ta nang se lei sari ngai didi khara pharam hojik ti na sin do ka kan lebe kan redi kai no na ong du na ne na sung na mana besing na matu masa thak pa ngam na ba thabak sunari besing se nang budro nang su su dana khul sigi mau sing na khulang satana phi sa dana tori bese tawba kai kai ha ai ni sum thau hai ro adudi ai ni suraga nang thau hai ro phare nang na du pa madi na sa du lo imun ki thabak sing su nang loina taw ai ma paw thuk laga sel tan ba sat lagi na sa du pura ga sa yawrak pasin ne wa yam na ngang kan ai sorok kani he nang di yawrak pada dang ba sauningi ai de chupa mani tap sauning laga lai se ai kai no nang na nawa du da ngang ni ba khon mayam do ha nawa na puroi bada adu mai na ngang no na pam da gi tak pirak pro o ipam ga di pam bi ra kanu na sa sin da phatta bagi ni ai na ngang li base mawa da sumai na ngang ni mu pi kana bu leiram doi no ngang da ya da bagi ngang li ba ngak tan is kaya da masin se kali bu ni yeng he chin thi bi ya nang na kayam phara da na ha ai gi isa daga adu mai na ngang ba ya bro ya da na ni ngang ni se na sa du pa si da gi di ai da pha ba kok thong ga ma hen khre helamani limza sadana ikoina thakana leirabani na o iral tange thabak suge imung sida minai gum tori ba thabak sia ngasi de ta tawre kana taw genge ipangal suwa ba mana su thada ba aibo noi gi minai ro thangai sing na minai oi ba na bu hena phai adudi sel su phangi dana nang suai khoina na thibong thai idudi adudagi hen ba mamal nang kai da gi mung lawru ki hai bano ha isa sana da nang na do mai hekta ngang ba ya bro o sana na tre kori ole pele nangi na sa pa sana si ai kai do zarani ge ima gi bunga isa na tawning ba chaning ba lam chat chat ima leiri isa gi ima leige ba dupa ni kai no chama gi maku leining jaga sa sa kisani ahala gi wangang ni ne do adugi na ong du na yoklak pa na sabu kayam phani ge o isa di dupa ne isa sana ne sana sakta si daban tompo ka manaba makoi khulgi suning daba mataw ani dusu tompok pu hawba laklamni samuna mai ni bisakta duga aikoina ma hawba jangduise leiti kainaga amu hairaka do mani ko o do yengasi ma yawdradi aikoini khakta ngai nungai ten tawba mai ni pidusu phana phadau tawramani hawjiti pura mawong ama tawreda hangbada kase umta lei kawba haide to adudan aina sangba tallen haisi nangi tanbaduna yaroi changasla nang hana ko ai hana ko di talle somda imungdani nubi nang ku kam da ngang sa ayawgat nang ne chai sa ni soitana kai gi sai sa bano nang na tro ai saulang ali se nang nei se pura phatta bi hai bado oi helabadi taning de naman pukpadagi nasin kanjarak lab nang bu ai na mani kai no nang na pharada bu ai na wari ba sorry mayam se sarum khidro nungai bayam pamba suning da bi wani nang gi se kanadi sil dum khrapiro oi bungo nawon pi na basil ga siki ta lei jatre ipam da chat na lobada ipam da su ai lak pu ubada ima ipa ga lot laban nakoi na ma phabi masa suning da ba sana matum pokpa du dagi ni biru ro nupi nang ko leidi lei mali makol tai topo o topo la amani mirim sing semu khumba ga yare ko nang ek khumda ibu phatte hainu to wangang ba man ma makol di ta ki khumak che nang um kaudana thoibana tompo kana lege
ꯇꯣꯝꯄꯣꯛꯄꯨ ꯂꯩꯇꯕ꯭ꯔꯣ ꯑꯣ ꯀꯅꯥꯅꯣ ꯂꯩꯇꯦ ꯑꯁ ꯈꯣꯟꯗꯥꯁꯤꯗꯤ ꯊꯨꯝ ꯊꯥꯛꯇ꯭ꯔꯁꯨ ꯌꯥꯏ ꯐꯖꯅ ꯌꯥꯛꯑꯦ ꯍꯧꯖꯤꯛꯇ ꯃꯈꯣꯜ ꯇꯥꯈꯤꯕꯗꯨꯕꯨ ꯂꯩꯇꯦ ꯀꯥꯏꯅꯒ ꯍꯦꯛ ꯇꯥꯔꯛꯄꯁꯤꯗꯤ ꯍꯦꯃꯟꯗ꯭ꯔꯣ ꯀꯥꯏꯗ ꯆꯠꯈꯤꯒꯦ ꯃꯥꯕꯣ ꯈꯪꯗꯦ ꯃꯥꯅ ꯆꯠꯄꯒ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯝꯕ ꯅꯠꯇꯦ ꯀꯩ ꯍꯥꯏꯗꯣꯏ ꯂꯩꯒꯦ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯑꯁ ꯅꯨꯄꯤ ꯁꯤꯗꯤꯕ ꯃꯤ ꯏꯃꯥꯟꯅꯕ ꯂꯥꯛꯄꯁꯦ ꯀꯩ ꯀꯥꯏꯒꯦꯕ ꯁꯤꯕꯨ ꯊꯣꯏꯕꯗ ꯍꯧꯖꯤꯛꯇ ꯉꯥꯡꯉꯤꯗꯨꯕꯨ ꯑꯩꯈꯣꯏ ꯏꯇꯥꯎ ꯇꯣꯝꯄꯣꯛꯀꯤ ꯃꯈꯣꯜ ꯅꯠꯇ꯭ꯔꯣ ꯑꯣ ꯅꯠꯇꯦꯌꯦ ꯂꯩꯇꯦ ꯍꯥꯏꯔꯒ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯋꯥ ꯉꯥꯡꯉꯛꯀꯗꯣꯏꯅꯣ ꯁ꯭ꯋꯥꯏꯗ ꯅꯅꯥꯒ ꯑꯃꯨꯛ ꯁꯤꯡꯕꯤꯔꯛꯑꯅꯨ ꯁꯤꯈꯤꯗ꯭ꯔꯤꯗ ꯈꯪꯗꯅ ꯑꯣ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒꯦ ꯑꯗꯨꯗꯤ ꯃꯥ ꯍꯜꯂꯛꯄ ꯀꯌꯥꯗ ꯑꯅꯝ ꯀꯜꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯤ ꯇꯧꯒꯦꯅ ꯇꯧꯔꯤꯅꯦꯕ ꯑꯁꯤꯅꯕꯨ ꯀꯌꯥꯝ ꯐꯅꯤꯒꯦ ꯁꯪꯒꯣꯏ ꯃꯁꯤꯁꯤꯗꯒ ꯐꯝꯃꯗꯅ ꯅꯨꯄꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯗ ꯁꯤꯃꯤꯟꯅꯒꯗꯕꯅꯤ ꯌꯦꯡꯉꯨ ꯍꯦꯛ ꯀꯞꯀꯅꯨꯍꯦ ꯑꯁꯤ ꯑꯉꯥꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯤꯡꯉꯥꯏ ꯆꯀ꯭ꯔꯤ ꯐꯠꯇꯕꯅꯤ ꯃꯄꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯗꯅ ꯄꯤꯌꯥ ꯑꯩꯀꯣ ꯀꯔꯤ ꯅꯨꯡꯒꯤ ꯅꯨꯄꯤ ꯊꯤꯖꯔꯨꯕꯅꯣ ꯈꯪꯗꯦꯍꯦ ꯑꯩ ꯑꯣ ꯑꯩꯁꯨꯅꯤ ꯀꯔꯤ ꯅꯨꯡꯒꯤ ꯌꯨꯝ ꯄꯥꯟꯖꯔꯨꯕꯅꯣ ꯈꯪꯗꯦ ꯅꯪꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯗꯅ ꯑꯩꯁꯤ ꯋꯥꯔꯦꯗꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯛꯍꯦꯟꯕꯤ ꯑꯄꯤꯛꯄ ꯃꯆꯥꯗꯨꯃꯁꯨ ꯄꯣꯔꯤ ꯆꯦꯡꯁꯨ ꯈꯩꯔꯤ ꯃꯦꯝꯃꯅ ꯍꯩ ꯌꯥꯆꯪꯂꯛꯄꯁꯤ ꯆꯦꯡ ꯈꯩꯔꯤꯕꯗꯣ ꯉꯁꯥꯏꯅ ꯀꯣꯛ ꯈꯩꯕ ꯌꯥꯗꯕ꯭ꯔꯅꯦ ꯏꯃꯥ ꯑꯉꯥꯡꯁꯤ ꯃꯁꯥ ꯌꯥꯝ ꯁꯥꯏ ꯉꯁꯥꯏꯗꯒꯤ ꯅꯤꯡꯉꯥꯏ ꯇꯧꯕꯗ ꯊꯝꯕꯒ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯇꯨꯝꯂꯤꯉꯩꯗ ꯈꯩꯍꯧꯕꯅꯤ ꯈꯨꯝꯕꯗꯤ ꯍꯩꯈ꯭ꯔ ꯄꯣꯠꯅꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯗꯨꯝ ꯈꯨꯝꯅꯤ ꯅꯨꯡꯊꯤꯜꯗꯤ ꯇꯨꯝꯈꯤꯗꯥꯏꯅꯦ ꯑꯗꯨ ꯀꯥꯟꯗꯨꯗ ꯄꯣꯠꯁꯤꯜꯂꯒ ꯀꯣꯛ ꯈꯩꯕꯗꯤ ꯀꯔꯤ ꯀꯥꯏꯕ ꯄꯣꯔꯒ ꯈꯩꯔꯤꯁꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯌꯥꯔꯒꯗꯤ ꯇꯨꯝꯍꯜꯂꯒ ꯈꯩꯒꯦꯅ ꯁꯨꯝꯕꯅꯤ ꯑꯩ ꯍꯧꯒꯠꯂꯛꯄꯗ ꯑꯗꯨꯝ ꯌꯥꯎꯔꯛꯏ ꯑꯗꯨꯅꯅꯤ ꯅꯨꯡꯉꯥꯏꯕꯗꯤ ꯄꯥꯝꯕꯅꯤꯅ ꯅꯆꯥ ꯄꯣꯛꯑꯒ ꯅꯆꯥ ꯄꯣꯔꯒ ꯊꯕꯛꯁꯨ ꯁꯨꯅꯤꯡꯗꯦꯅꯦ ꯅꯪ ꯅꯨꯃꯤꯠ ꯆꯨꯞꯄ ꯏꯇꯣꯝꯗꯅ ꯅꯠꯇ꯭ꯔꯣ ꯏꯆꯥ ꯂꯧꯔꯤꯁꯦ ꯅꯆꯥ ꯅꯨꯄꯥꯗꯣ ꯃꯥꯒꯤꯁꯨ ꯃꯆꯥ ꯅꯠꯇ꯭ꯔꯣ ꯅꯣꯡꯃꯇ ꯃꯄꯥ ꯑꯃꯅꯦꯅ ꯃꯆꯥ ꯂꯧꯅꯤ ꯈꯪꯕ꯭ꯔꯣ ꯍꯔꯤ ꯍꯩ ꯀꯔꯝꯕ ꯏꯃꯨꯡꯗ ꯅꯨꯄꯥꯅ ꯑꯉꯥꯡ ꯂꯧꯅꯩ ꯍꯥ ꯅꯈꯣꯏ ꯏꯃꯨꯡꯗ ꯑꯗꯨꯒꯨꯝꯕꯗꯨ ꯆꯠꯅꯔꯛꯄ꯭ꯔꯅꯦꯍꯦ ꯏꯆꯥ ꯅꯨꯄꯥꯁꯦ ꯅꯤꯡꯊꯧꯅꯦ ꯅꯤꯡꯊꯧ ꯌꯣꯡ ꯅꯤꯡꯊꯧꯗꯣ ꯅꯪꯒꯤ ꯅꯆꯥ ꯅꯨꯄꯥꯁꯤꯗꯤ ꯃꯆꯥ ꯂꯧꯕꯕꯨ ꯀꯩꯗꯧꯒꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯧꯎ ꯃꯇꯨ ꯃꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯀꯔꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯪꯅ ꯌꯣꯡ ꯅꯤꯡꯊꯧ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯏꯆꯥ ꯁꯅꯥꯅꯦ ꯃꯥꯒꯤ ꯃꯔꯜ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯊꯤꯕꯣꯡ ꯆꯥꯔꯤꯗꯣ ꯑꯣ ꯑꯩꯅ ꯆꯥꯖꯔꯤꯁꯦ ꯃꯥꯒꯤ ꯃꯔꯜꯒ ꯅꯠꯇꯦ ꯃꯥꯅ ꯑꯩꯁꯦ ꯂꯧꯕꯤꯔꯕꯅꯤꯅ ꯏꯃꯥꯒ ꯄꯥꯕꯒꯅ ꯍꯨꯟꯗꯣꯛꯄ ꯌꯥꯗꯗꯅ ꯊꯥꯛꯄꯒꯤ ꯅꯠꯇ꯭ꯔꯣ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯅꯊꯤꯕꯣꯡ ꯄꯟꯗꯅ ꯉꯥꯡꯂꯤꯕꯗꯣ ꯅꯔꯥꯏꯕꯛꯇꯣ ꯐꯔꯕꯅꯤ ꯁꯤꯗꯅꯕ ꯄꯤꯖꯕꯤꯔꯤꯗꯣ ꯀꯔꯤ ꯊꯣꯛꯑꯦꯅ ꯃꯤꯔꯦꯝ ꯊꯥꯛꯄ ꯉꯝꯖꯗ꯭ꯔꯦ ꯅꯄꯥꯝꯅ ꯆꯠꯀꯦꯒ ꯆꯠꯄꯤꯈ꯭ꯔꯣ ꯅꯆꯥ ꯅꯨꯄꯥ ꯁꯤꯀꯤ ꯊꯣꯛꯇꯕꯁꯤꯅ ꯑꯩꯁꯦ ꯅꯝꯗꯨꯅ ꯂꯧꯕꯤꯕ ꯆꯠꯂꯣꯏ ꯁꯨꯛꯆꯠ ꯆꯠꯂꯣꯏꯒꯤ ꯏꯄꯥꯝꯗ ꯁꯨꯛꯆꯠ ꯍꯦꯛ ꯆꯠꯂꯣꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯉꯁꯤꯗꯒꯤ ꯇꯣꯉꯥꯟꯅ ꯆꯥꯕ ꯇꯥꯕ ꯅꯊꯤꯕꯣꯡꯗꯣ ꯀꯥꯏꯗꯒꯤ ꯆꯥꯒꯦ ꯌꯦꯡꯒꯦ ꯆꯥꯖꯈ꯭ꯔꯒꯦ ꯋꯥꯏ ꯑꯗꯨꯝ ꯁꯪꯉꯤ ꯏꯃꯨꯡꯁꯤꯗ ꯃꯤꯅꯥꯏ ꯁꯥꯒꯩ ꯊꯕꯛ ꯁꯨꯔꯤꯕꯁꯦ ꯀꯅꯥꯅ ꯁꯨꯒꯤ ꯌꯦꯡꯒꯦ ꯍꯩ ꯃꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯣ ꯍꯥ ꯇꯥꯕ ꯌꯥꯕ ꯋꯥ ꯑꯝꯇ ꯌꯥꯎꯗꯦꯀꯣ ꯑꯣ ꯅꯪꯗꯤ ꯉꯁꯥꯏꯗꯒꯤ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯈꯨꯝꯂꯤꯕ ꯃꯌꯥꯝꯗꯣ ꯇꯥꯅ ꯂꯣꯠꯂꯒ ꯂꯩꯔꯤꯕ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯗ ꯆꯪꯈ꯭ꯔꯒ ꯊꯣꯛꯂꯛꯏꯅꯤꯅꯦ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯇꯥꯕ ꯌꯥꯗꯦ ꯃꯧꯒꯤ ꯃꯃꯥꯡꯗꯨꯗ ꯅꯪꯉꯣꯟꯗ ꯉꯥꯡꯉꯣ ꯍꯥꯏꯔꯣ ꯍꯥ ꯅꯃꯧꯅ ꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕꯁꯤꯁꯨ ꯅꯪꯅ ꯈꯪꯗꯦ ꯏꯁꯨꯁꯤ ꯉꯥꯛꯇ ꯂꯧꯊꯣꯛꯄ꯭ꯔꯁꯨ ꯇꯧꯗꯦ ꯂꯩꯀꯥꯏ ꯀꯣꯏꯕ ꯍꯜꯂꯛꯂꯒ ꯏꯃꯨꯡ ꯊꯨꯒꯥꯏꯒꯦ ꯈꯜꯂꯛꯀꯅꯨꯀꯣ ꯇꯥꯅꯤꯡꯗꯦ ꯃꯄꯥ ꯉꯁꯤꯗꯒꯤꯗꯤꯅꯦ ꯃꯧꯁꯤꯒ ꯃꯆꯥꯁꯤꯒ ꯇꯣꯉꯥꯟ ꯆꯥꯖꯈꯤꯁꯅꯤ ꯏꯆꯥ ꯅꯨꯄꯥꯗꯤ ꯑꯩꯒ ꯂꯩꯅꯤ ꯏꯆꯥꯁꯦ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯁꯨꯗꯅ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯃꯈꯨꯠꯇ ꯍꯥꯝꯗꯨꯅ ꯄꯤꯖꯔꯛꯄꯅꯤ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯊꯤꯅꯒ ꯉꯥꯡꯗꯅ ꯅꯆꯥ ꯅꯨꯄꯥꯁꯦ ꯅꯪꯅ ꯃꯥꯡꯍꯜꯂꯕꯅꯤ ꯅꯪꯁꯤ ꯌꯥꯝꯅ ꯐꯠꯇꯕꯤ ꯃꯃꯥ ꯍꯥꯏꯕꯗꯨꯅꯤꯀꯣ ꯀꯩꯒꯤ ꯃꯥꯡꯍꯜꯂꯨꯅꯤ ꯂꯩꯐꯝ ꯀꯌꯥꯗꯅꯣ ꯑꯩꯈꯣꯏꯅꯤꯅ ꯆꯠꯇꯅ ꯅꯤꯖꯔꯒ ꯐꯪꯖꯔꯤꯕ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯁꯨꯛ ꯋꯥꯅ ꯐꯪꯖꯔꯒ ꯃꯥꯒꯤ ꯅꯤꯡꯕ ꯑꯩꯈꯣꯏꯅ ꯊꯨꯡꯍꯜꯂꯣꯏꯗ꯭ꯔꯣ ꯂꯩꯐꯝ ꯈꯨꯗꯤꯡ ꯅꯤꯔꯒ ꯄꯣꯛꯏ ꯍꯥꯏꯗꯅꯁꯨ ꯃꯤꯒꯤ ꯃꯁꯥꯒꯤ ꯊꯧꯗꯥꯡ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯅꯦ ꯃꯥꯁꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯃꯆꯥꯗꯤ ꯅꯠꯇꯦꯗꯅ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯑꯍꯜ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯏꯆꯥꯗꯤ ꯁꯅꯥ ꯈꯪꯕꯤꯔꯦꯗꯅ ꯆꯥꯅꯤꯡꯕꯗ ꯆꯥ ꯆꯠꯅꯤꯡꯕꯗ ꯆꯠ ꯇꯧꯗꯨꯅ ꯂꯩꯖꯕ ꯏꯆꯥꯁꯦ ꯃꯥꯒꯨꯝꯕꯤ ꯑꯃ ꯂꯥꯛꯄꯗꯒꯤ ꯊꯕꯛ ꯁꯨꯕ ꯃꯤꯅꯥꯏ ꯑꯣꯏꯕ ꯆꯠꯍꯟꯒꯗ꯭ꯔꯣ ꯀꯌꯥꯗ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯕ ꯃꯃꯥꯅꯣ ꯌꯦꯡꯉꯨꯅꯦ ꯀꯔꯤꯅꯣ ꯃꯁꯤꯕꯣ ꯑꯁꯨꯛ ꯍꯦꯛ ꯊꯤꯅ ꯉꯥꯎꯔꯝꯂꯤꯕꯁꯤꯕꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯒꯤ ꯀꯥꯏꯗꯅꯣ ꯃꯁꯤ ꯑꯃꯗ ꯊꯣꯡꯗꯨꯅ ꯆꯥꯖꯈꯤꯁꯅꯤ ꯑꯩ ꯍꯟꯅꯒ ꯑꯝꯇ ꯌꯦꯡꯂꯣꯏ ꯃꯊꯤꯕꯣꯡꯗꯣ ꯀꯥꯏꯗꯒꯤ ꯆꯥꯒꯦ ꯌꯦꯡꯒꯦ ꯃꯥ ꯃꯗꯨ ꯌꯥꯔꯣꯏꯀꯣ ꯏꯃꯨꯡꯁꯤ ꯃꯇꯣꯝꯇꯅꯤ ꯅꯪ ꯀꯔꯟ ꯇꯧꯅꯨꯍꯩ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯃꯄꯥ ꯅꯪꯅ ꯌꯥꯗ꯭ꯔꯒꯅ ꯑꯩ ꯏꯇꯣꯝꯇ ꯍꯨ ꯆꯥꯔꯒ ꯁꯤꯖꯈꯤꯅꯤ ꯍꯥꯏꯔꯤꯁꯤ ꯃꯣꯟ ꯃꯈꯥꯗ ꯁꯦꯜ ꯍꯦꯎꯕꯅꯤ ꯈꯔ ꯂꯧꯊꯣꯛꯎꯁꯨ ꯆꯠꯂꯣ ꯉꯥ ꯂꯩꯔꯨꯒꯦ ꯀꯩꯒꯤꯅꯣ ꯇꯣꯉꯥꯟꯅ ꯆꯥꯁꯤ ꯍꯥꯏꯕꯒꯤ ꯉꯥ ꯂꯩꯔꯨꯒꯦ ꯍꯥꯏꯔꯣ ꯍꯣꯏꯅꯦ ꯉꯥꯗꯣ ꯐꯖꯅ ꯊꯣꯡꯂꯒ ꯅꯨꯃꯤꯗꯥꯡ ꯅꯕꯨꯛꯇꯣ ꯀꯥꯏꯒꯩ ꯆꯥꯔ ꯑꯗꯨꯒ ꯍꯨ ꯑꯃꯁꯨ ꯂꯩꯕꯤꯔꯒꯦ ꯑꯗꯨ ꯊꯛꯆꯤꯜꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝ ꯍꯌꯦꯡ ꯌꯥꯍꯧꯔꯛꯄꯗ ꯍꯧꯒꯠꯂꯛꯇꯅꯕ ꯃꯄꯥ ꯅꯪ ꯌꯥꯝ ꯍꯧꯔꯛꯀꯅꯨꯍꯦ ꯑꯩꯉꯣꯟꯗ
ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯆꯥꯔꯗꯕꯅꯤ ꯍꯥꯏꯁꯤꯅꯤ ꯐꯩ ꯅꯃꯪꯅ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯗꯧꯔꯕ ꯅꯪꯅ ꯈꯤꯇꯪ ꯉꯥꯏ ꯅꯪ ꯃꯇꯝꯗꯨꯗꯅꯦ ꯅꯃꯧ ꯅꯨꯄꯤꯗ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯅꯪ ꯍꯥꯏꯌꯣ ꯑꯩꯗꯤ ꯀꯔꯤꯒꯤ ꯍꯥꯏꯗꯣꯏꯕ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯕꯗꯤ ꯂꯥꯏꯔꯗꯅ ꯃꯁꯛꯁꯤꯐꯥꯎ ꯌꯦꯡꯖꯅꯤꯡꯗꯦ ꯁꯛꯍꯦꯟꯕꯤꯗ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯦꯝꯃꯅ ꯇꯣꯉꯥꯟ ꯄꯤꯖꯔꯝꯃꯤ ꯁꯛꯍꯦꯟꯕꯤ ꯃꯍꯥꯛꯀꯤ ꯊꯣꯡꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯕꯅ ꯎꯄꯥꯏ ꯂꯩꯇ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯃꯥ ꯀꯩꯗꯧꯔꯤꯅꯣ ꯏꯪꯈꯣꯜꯗꯨꯗ ꯑꯗꯨꯝ ꯂꯩꯔꯕꯣ ꯅꯪꯅ ꯌꯦꯟꯗꯦꯝ ꯃꯈꯣꯡꯁꯦ ꯅꯥꯄꯤ ꯉꯥꯛꯇ ꯉꯥꯏꯔꯦꯅ ꯐꯣꯏꯔꯝꯃꯤꯕꯅꯤ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯔꯤꯅꯣ ꯑꯉꯥꯡꯗꯨꯒ ꯅꯇꯣꯝꯇ ꯂꯥꯛꯏꯔꯥ ꯍꯣꯏ ꯏꯃꯥ ꯏꯇꯣꯝꯇ ꯂꯥꯛꯏꯅꯤ ꯀꯩꯗꯧꯔꯒꯦ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ ꯊꯕꯛꯀ ꯂꯩꯕ꯭ꯔꯣ ꯏꯃꯥ ꯑꯩ ꯇꯣꯉꯥꯟꯅ ꯆꯥꯔꯦ ꯑꯗꯨꯗ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯨꯒꯤ ꯏꯃꯥꯗ ꯁꯦꯜ ꯈꯔ ꯄꯤꯌꯣꯅ ꯍꯥꯏꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤꯅꯣꯅꯦ ꯇꯣꯉꯥꯟꯅ ꯆꯥꯔꯦ ꯍꯥꯏꯁꯤꯕꯣ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯃꯇꯣꯝꯇ ꯄꯣꯛꯏꯗꯣ ꯃꯧ ꯂꯥꯛꯑꯒ ꯍꯅꯨꯕ ꯍꯅꯨꯕꯤ ꯇꯣꯉꯥꯟꯅ ꯄꯤꯖꯩ ꯍꯥꯏꯕꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈꯤꯗ꯭ꯔꯦꯗ ꯕꯦꯝꯃ ꯀꯔꯟ ꯇꯧꯅꯨꯀꯣ ꯏꯃꯥ ꯑꯩꯅ ꯆꯥꯒꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯃꯤꯔꯦꯝ ꯊꯥꯛꯄ ꯉꯝꯗ꯭ꯔꯦ ꯆꯥꯔꯣꯅ ꯄꯤꯖꯔꯤꯅꯤ ꯃꯆꯥ ꯃꯃꯧꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯕ꯭ꯔꯅꯦ ꯁꯤꯗꯒꯤ ꯍꯦꯟꯕ ꯉꯥꯛꯇꯅꯦ ꯍꯥꯏꯔꯤꯁꯦ ꯅꯪ ꯍꯥꯏꯔ ꯅꯆꯥ ꯑꯄꯤꯛꯄ ꯆꯦꯜꯂꯤ ꯅꯪꯒꯤ ꯅꯨꯄꯥꯗꯨꯁꯨ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯁꯨꯔꯒ ꯁꯦꯜ ꯇꯥꯟꯗꯦ ꯅꯈꯣꯏꯗꯤ ꯀꯔꯤ ꯆꯥꯔꯒ ꯍꯤꯡꯗꯣꯏꯕ ꯈꯪꯗꯦ ꯑꯩꯁꯨ ꯐꯤ ꯁꯥꯔꯒꯦꯅ ꯈꯜꯂꯤꯅꯤ ꯏꯃꯥ ꯀꯣꯟ ꯑꯝꯇꯒ ꯂꯩꯕꯤꯌꯨ ꯑꯩꯅ ꯐꯤ ꯁꯥꯔꯒ ꯉꯝꯂꯀꯥꯟꯗ ꯁꯦꯜꯗꯣ ꯇꯦꯛ ꯇꯦꯛ ꯈꯔ ꯏꯟꯈꯠꯂꯛꯀꯦ ꯈꯪꯗ꯭ꯔꯦꯗ ꯅꯪꯒꯤ ꯍꯦꯛ ꯈꯟꯕꯗꯅꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯅꯄꯥ ꯑꯩꯈꯣꯏꯅꯤꯁꯨ ꯁꯦꯜꯗꯣ ꯌꯥꯝ ꯊꯣꯛꯄ ꯅꯠꯇꯦꯗꯣ ꯏꯪꯈꯣꯜꯁꯤꯗꯒꯤ ꯈꯔꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤꯁꯨ ꯇꯧꯗꯕꯗꯤ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯑꯩ ꯅꯕꯨꯡꯁꯤꯡꯒ ꯑꯃꯨꯛꯇ ꯇꯥꯟꯅꯔꯛꯈꯤꯒꯦꯀꯣ ꯌꯥꯅꯕ ꯏꯃꯥꯅ ꯈꯔ ꯁꯤꯟꯕꯤꯔꯣ ꯏꯃꯥ ꯑꯗꯨ ꯌꯥꯗ꯭ꯔꯤ ꯐꯥꯎꯕꯒꯤ ꯃꯔꯛꯇꯣ ꯑꯩ ꯈꯨꯂꯪ ꯆꯠꯂꯒ ꯂꯩꯔꯒꯦ ꯊꯥꯏꯅꯅ ꯑꯩꯅ ꯍꯥꯏꯕꯗꯨꯅꯦꯕ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯇꯣꯅꯥꯟꯕ ꯃꯁꯥ ꯃꯥꯜꯂꯤ ꯃꯁꯥ ꯅꯥꯟꯃꯜꯂꯤ ꯑꯇꯣꯞꯄ ꯈꯔ ꯃꯣꯠꯄ ꯑꯃ ꯊꯤꯌꯣ ꯍꯥꯏꯗꯅ ꯅꯪꯅ ꯁꯤꯈꯥꯡꯉꯦ ꯈꯥꯡꯈ ꯌꯥꯗꯦꯗꯣ ꯑꯗꯨꯁꯨ ꯌꯥꯔꯦꯁꯦ ꯊꯥꯏꯅꯒꯤ ꯋꯥ ꯑꯃꯨꯛ ꯀꯣꯊꯣꯛꯅꯔꯒꯨꯝꯁꯤ ꯑꯩꯁꯨ ꯐꯔꯛꯇꯣꯏ ꯃꯥꯟꯗꯅ ꯇꯧꯕꯅꯤ ꯏꯃꯥ ꯀꯣꯊꯣꯛꯇꯕ ꯌꯥꯔꯤꯕ꯭ꯔꯣ ꯃꯀꯣꯛꯇ ꯈꯣꯏꯈꯤꯕꯗꯨꯅ ꯃꯃꯩ ꯌꯧꯔꯛꯏꯕ ꯈꯪꯉꯦꯗꯅ ꯃꯃꯥꯅꯤꯅ ꯇꯧꯔꯤ ꯁꯛꯇꯥꯗꯨꯒ ꯃꯆꯥ ꯃꯃꯧ ꯅꯨꯡꯁꯤꯕꯁꯨ ꯉꯝꯗꯦ ꯏꯃꯥ ꯑꯩ ꯑꯣꯏꯕꯒꯤ ꯈꯥꯡꯗꯨꯅ ꯂꯩꯕꯒꯤ ꯋꯥꯅꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯃꯝ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯟ ꯍꯜꯂꯛꯑꯅꯤ ꯃꯆꯥꯅꯨꯄꯥꯅ ꯊꯕꯛ ꯁꯨꯗꯕꯗꯨꯗꯤ ꯋꯥꯍꯩ ꯑꯝꯇ ꯅꯣꯡꯃꯇ ꯍꯥꯏꯗꯦ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯑꯩꯁꯦ ꯃꯈꯣꯏꯅ ꯊꯤꯕꯣꯡ ꯊꯥꯛꯑꯦꯅ ꯑꯗꯨꯝ ꯉꯥꯡꯉꯤꯅꯤ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕꯗꯣ ꯇꯥꯔꯒ ꯅꯪꯒꯤ ꯅꯨꯄꯥꯗꯨꯕꯨ ꯀꯔꯤꯝꯇ ꯍꯥꯏꯗꯕ꯭ꯔꯥ ꯋꯥꯅꯤ ꯀꯥꯏꯗꯤ ꯍꯥꯏꯗꯣꯏꯅꯣ ꯃꯥꯗꯤꯅꯦ ꯇꯥꯔꯁꯨ ꯇꯥꯁꯤꯟꯅꯔꯔꯣꯏ ꯃꯃꯥꯗꯨꯗꯒꯤ ꯅꯣꯡꯃꯒꯤ ꯈꯔ ꯅꯤꯍꯧꯕ ꯌꯥꯅꯕ ꯍꯣꯠꯅꯕꯗ ꯑꯣꯏꯔꯔꯣꯏ ꯅꯪꯅ ꯃꯥ ꯉꯥꯏꯗꯅ ꯊꯕꯛꯇꯣ ꯅꯪ ꯈꯔ ꯀꯟꯅ ꯁꯨꯔꯣ ꯅꯆꯥ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯤꯗꯅ ꯍꯤꯡꯕ ꯉꯝꯅꯅꯕ ꯑꯗꯨꯅꯤꯃ ꯑꯩꯁꯨ ꯈꯜꯂꯤꯕꯁꯦ ꯅꯨꯄꯥꯅꯤꯅ ꯇꯧꯔꯤꯗꯨꯅ ꯍꯤꯡꯂꯤꯕ ꯍꯥꯏꯕꯗꯨꯗꯤ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯅꯠꯇꯦ ꯅꯣꯡꯉꯥꯟꯕꯒ ꯃꯥꯒꯨꯝꯕ ꯈꯔ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ ꯁꯤꯗꯕꯨ ꯀꯅꯥꯅ ꯆꯤꯟ ꯀꯜꯂꯣꯏꯗꯣꯏꯅꯣ ꯍꯣꯏ ꯌꯥꯔꯦꯁꯦ ꯏꯪꯈꯣꯜꯗꯒꯤ ꯀꯔꯤ ꯆꯥꯕ ꯌꯥꯕ ꯈꯔ ꯌꯦꯡꯂꯒ ꯍꯦꯛꯅꯕ ꯑꯗꯨꯒꯅꯦ ꯅꯄꯥ ꯂꯥꯛꯑꯒ ꯁꯦꯜꯗꯨꯁꯨ ꯍꯥꯏꯔꯁꯤ ꯅꯪ ꯀꯣꯟ ꯂꯩꯕꯒꯤꯗꯨꯁꯨ ꯈꯟꯅꯔꯁꯤꯀꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤꯔꯝꯃꯤ ꯇꯣꯡꯄꯣꯛꯇꯤ ꯃꯃꯥꯅ ꯆꯥꯛ ꯍꯥꯞꯇꯨꯅ ꯑꯗꯨꯃꯛ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯒ ꯃꯆꯥꯒꯗꯤ ꯂꯩꯕ ꯅꯨꯃꯤꯠꯇ ꯊꯣꯡꯕ ꯂꯩꯇꯕ ꯅꯨꯃꯤꯠꯇ ꯍꯦꯟꯕ ꯑꯣꯏꯅ ꯇꯧꯔꯝꯃꯤ ꯁꯛꯍꯦꯟꯕꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯆꯥꯗꯣ ꯊꯪꯅꯕꯒꯤꯗ ꯁꯤꯟꯅꯔꯝꯗꯨꯅ ꯈꯨꯂꯪ ꯀꯨꯝꯕ ꯊꯣꯛꯂꯛꯂꯝꯃꯤ ꯁꯛꯍꯦꯟꯕꯤ ꯅꯪꯅ ꯈꯨꯂꯪ ꯀꯨꯝꯃꯛꯏꯁꯤꯕꯨ ꯅꯆꯥꯗꯨꯕꯨ ꯀꯅꯥꯅ ꯂꯧꯍꯧꯔꯤꯕꯅꯣꯅꯦ ꯃꯄꯥꯅ ꯂꯧꯍꯧꯔꯤꯔꯣ ꯃꯈꯣꯏ ꯃꯄꯥꯅꯕꯨ ꯀꯥꯏꯗꯒꯤ ꯃꯆꯥ ꯂꯧꯔꯨꯗꯧꯅꯣ ꯊꯪꯅꯕꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯅꯝꯁꯤꯜꯂꯝꯃꯒ ꯊꯅꯝꯂꯤꯅꯤ ꯏꯆꯦ ꯑꯗꯨꯕꯨ ꯌꯥꯔꯤꯗꯣ ꯐꯩꯅꯦ ꯑꯉꯥꯡꯗꯣ ꯃꯕꯨꯛ ꯐꯔꯝꯅꯤ ꯑꯗꯨꯅꯅꯤ ꯌꯥꯔꯤꯗꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯅꯤꯡꯉꯥꯏ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯏꯁꯦ ꯍꯌꯦꯡꯈꯩ ꯑꯩꯁꯨ ꯈꯨꯂꯪ ꯈꯔ ꯊꯥꯕꯤꯔꯛꯎꯀꯣ ꯀꯨꯟꯗꯣꯔꯩꯅ ꯅꯪꯕꯨ ꯂꯩꯁꯥꯔꯤꯉꯩꯗꯒ ꯈꯨꯂꯪ ꯀꯨꯝꯃꯛꯄ꯭ꯔꯣ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯁꯨ ꯐꯅꯕꯨ ꯍꯩꯅꯦ ꯌꯨꯝꯒꯤ ꯇꯧꯕꯗ ꯃꯔꯛꯇ ꯆꯠꯂꯤ ꯑꯗꯨꯒ ꯃꯤꯒꯤꯗꯒꯗꯤ ꯀꯨꯝꯃꯛꯇꯦꯗ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯐꯪꯂꯕꯅꯤꯅ ꯆꯠꯇ ꯌꯥꯗ꯭ꯔꯦ ꯑꯗꯨꯅꯤ ꯇꯥꯕꯤꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕꯅꯤꯗ ꯅꯨꯄꯥ ꯐꯠꯇꯕꯗ ꯌꯨꯝ ꯄꯥꯟꯕꯁꯦ ꯅꯆꯦ ꯑꯩꯈꯣꯏꯁꯨ ꯊꯦꯡꯅꯔꯕꯅꯤꯅ ꯈꯪꯉꯤ ꯀꯨꯟꯗꯣꯔꯩꯅ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯇꯣꯉꯥꯟꯅꯒ ꯆꯥꯔꯕ꯭ꯔꯣ ꯅꯅꯦꯝ ꯅꯀꯨꯅ ꯂꯧ ꯀꯨꯝꯃꯤꯒꯁꯤ ꯌꯥꯔꯕ꯭ꯔꯥ ꯏꯕ ꯇꯣꯉꯥꯟꯕꯨꯗꯤ ꯆꯥꯔꯤ ꯅꯨꯄꯥ ꯐꯠꯇꯕꯅꯤꯅ ꯑꯍꯜ ꯃꯈꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏꯕꯨ ꯊꯥꯛꯇꯨꯅ ꯂꯩꯕꯗꯤ ꯉꯝꯕ ꯅꯠꯇꯦꯗꯣ ꯑꯗꯨꯅ ꯉꯝꯅꯕ ꯍꯣꯠꯅꯔꯤ ꯅꯨꯄꯥꯁꯤꯡꯁꯤꯅ ꯈꯔ ꯋꯥꯈꯜ ꯇꯥꯔꯒꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯔꯤꯁꯦ ꯋꯥꯒꯗ꯭ꯔꯣ ꯄꯦꯝꯃ ꯃꯤꯒꯤ ꯃꯔꯜ ꯆꯥꯔꯒ ꯏꯊꯤꯄꯣꯡ ꯄꯟꯗꯅ ꯉꯥꯡꯒꯗꯕꯒꯤ ꯁꯔꯨꯛ ꯇꯦꯛꯈꯩ ꯊꯕꯛ ꯁꯨꯔꯒꯅꯦ ꯅꯆꯥꯗꯣ ꯊꯥꯛꯎꯀꯣ
ꯑꯗꯨꯅꯅꯤ ꯏꯆꯦ ꯑꯩꯁꯨ ꯍꯣꯠꯅꯔꯤꯕꯁꯦ ꯏꯄꯥꯝꯗꯒꯤ ꯏꯃꯥ ꯍꯣꯏꯗ ꯐꯤꯁꯥ ꯀꯣꯜ ꯑꯝꯇ ꯂꯩꯕꯤꯌꯣꯏꯗꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯆꯟꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯈꯨꯂꯪ ꯑꯣꯏꯅ ꯈꯔ ꯀꯨꯝꯕꯒꯦꯅ ꯇꯧꯕ ꯍꯣꯠꯅꯧ ꯍꯌꯦꯡ ꯃꯈꯩ ꯑꯩꯈꯣꯏꯅ ꯈꯨꯂꯪ ꯂꯩꯔꯁꯨꯅꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯒꯦ ꯇꯥꯕꯤꯅ ꯅꯈꯣꯏꯅ ꯅꯦꯝꯄꯣꯛꯇꯣ ꯃꯆꯥ ꯃꯤꯆꯪ ꯌꯥꯝ ꯆꯪꯕꯅꯤ ꯃꯆꯥꯗꯒ ꯃꯤꯅ ꯋꯥ ꯑꯝꯇ ꯍꯥꯏꯕ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯀꯩꯒꯤ ꯇꯧꯗꯅꯤ ꯃꯆꯥꯗ ꯅꯣꯡꯃꯇ ꯊꯕꯛꯁꯨ ꯁꯦꯜ ꯇꯥꯜꯂꯨ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯏꯆꯥꯗꯤ ꯁꯅꯥꯅꯤ ꯃꯅꯤꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯕꯅꯤ ꯇꯧꯕꯅꯤ ꯃꯆꯥꯁꯦ ꯃꯥꯅ ꯃꯥꯡꯍꯜꯂꯤꯕꯅꯤ ꯀꯟꯈꯠꯇꯅ ꯊꯝꯕꯗ ꯃꯄꯥꯅꯒ ꯀꯔꯤꯝꯇ ꯍꯥꯏꯕ ꯌꯥꯗꯕꯅꯤ ꯀꯨꯗꯣꯔꯩꯅ ꯌꯥꯗꯦ ꯃꯥꯅ ꯉꯥꯡꯕ ꯈꯛꯅꯤ ꯌꯥꯔꯤꯁꯦ ꯑꯗꯨꯁꯨ ꯑꯐꯕꯗꯤ ꯅꯣꯡꯃꯇ ꯍꯥꯏꯔꯣ ꯆꯦ ꯏꯃꯥ ꯏꯆꯥꯅ ꯆꯔꯥ ꯍꯦꯜꯂꯒ ꯅꯨꯃꯤꯗꯥꯡ ꯈꯥꯡꯂꯤ ꯃꯆꯥꯅꯨꯄꯥꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯨꯕ ꯍꯟꯖꯤꯜꯂꯛꯄꯗꯗꯤ ꯀꯧꯁꯤꯟꯗꯨꯅ ꯆꯥꯛ ꯄꯤꯖꯩ ꯇꯧꯔꯝꯅꯤ ꯍꯥꯏꯗꯣꯔꯛꯄꯗ ꯄꯛꯆꯩ ꯃꯕꯨꯛꯇꯣ ꯐꯠꯇꯕ ꯑꯃꯁꯨ ꯌꯥꯎꯕꯅꯤ ꯅꯀꯨꯕꯣꯛꯇꯨꯅ ꯈꯔ ꯐꯕꯅꯤ ꯏꯀꯨꯕꯣꯛꯅ ꯏꯃꯥ ꯎꯗ꯭ꯔꯤꯀꯥꯟꯗ ꯁꯦꯜ ꯆꯦꯡ ꯇꯨꯃꯤꯟꯅ ꯃꯔꯛꯇ ꯄꯤꯔꯛꯏ ꯑꯗꯨꯅꯗꯤ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯁꯨ ꯏꯆꯥ ꯄꯤꯛꯄꯒ ꯆꯦꯟꯕꯒ ꯌꯥꯆꯪꯂꯛꯄꯗꯨꯗ ꯁꯛꯍꯦꯟꯕꯤ ꯂꯧꯕꯨꯛꯇꯒꯤ ꯍꯣꯕꯦ ꯀꯥꯔꯛꯂꯝꯃꯤ ꯃꯅꯦꯝ ꯏꯕꯦꯝꯃ ꯃꯦꯝꯃꯁꯨ ꯃꯃꯧ ꯅꯨꯄꯤꯅ ꯍꯟꯖꯤꯜꯂꯛꯄ ꯎꯕꯗ ꯍꯥꯏꯔꯛꯂꯝꯃꯤ ꯂꯧ ꯀꯨꯝꯃꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯅꯪꯒꯤꯁꯦ ꯑꯉꯥꯡꯗꯨꯅ ꯀꯅꯥꯗ ꯊꯝꯂꯝꯂꯤꯕ ꯊꯪꯅꯕꯒꯤꯗ ꯊꯅꯝꯃꯤꯅꯤ ꯅꯠꯇꯦ ꯅꯆꯥꯗꯨꯕꯨ ꯃꯤꯉꯣꯟꯗ ꯅꯝꯁꯤꯜꯂꯝꯃꯒ ꯅꯪꯅ ꯁꯥꯗꯅ ꯑꯌꯨꯛꯇꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕꯕꯨ ꯆꯠꯂꯤꯕꯅꯤꯅꯦ ꯀꯩꯅꯣ ꯏꯃꯥꯅ ꯉꯥꯡꯉꯤꯗꯨꯕꯣ ꯑꯩꯅ ꯆꯠꯂꯨꯔꯤꯁꯦ ꯀꯣꯏꯕ ꯆꯠꯄ ꯅꯠꯇꯤꯌꯦ ꯆꯔꯥ ꯍꯦꯟꯗꯅꯕ ꯊꯣꯡꯉ ꯆꯥꯅꯕ ꯈꯨꯂꯪ ꯀꯨꯝꯃꯨꯏꯅꯤ ꯅꯪꯅ ꯈꯨꯂꯪ ꯀꯨꯝꯗꯅ ꯃꯤꯃꯥꯡꯁꯤꯗ ꯑꯩꯈꯣꯏ ꯌꯣꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏ ꯌꯣꯟꯗꯅꯕ ꯏꯃꯥ ꯏꯆꯥ ꯀꯪꯗꯨꯅ ꯁꯤꯔꯣ ꯍꯥꯏꯔꯣ ꯀꯩꯅꯣ ꯏꯃꯥ ꯑꯩꯉꯣꯟꯗ ꯁꯨꯛ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯁꯤꯕꯣ ꯅꯪꯉꯣꯟꯗ ꯌꯦꯡꯁꯤꯟꯕꯒꯤ ꯃꯇꯝꯒ ꯂꯩꯖꯗꯦꯅꯦꯍꯦ ꯑꯗꯨꯕꯨ ꯅꯆꯥꯗꯣ ꯃꯤꯉꯣꯟꯗ ꯅꯝꯁꯤꯜꯂꯝꯃꯒ ꯊꯝꯃꯤꯗꯣ ꯃꯤꯅ ꯀꯔꯤ ꯍꯥꯏꯔꯝꯒꯅꯤ ꯍꯥꯏꯕ ꯅꯀꯣꯛꯇꯨꯗ ꯈꯟꯗꯕ꯭ꯔꯣ ꯂꯧꯕꯤꯅꯕ ꯂꯩꯇ꯭ꯔꯗꯤ ꯎꯄꯥꯏ ꯊꯤꯕ ꯇꯥꯕꯅꯤ ꯏꯃꯥꯅ ꯅꯣꯡꯃꯇ ꯅꯁꯨꯅꯤ ꯍꯥꯏꯗꯅ ꯂꯧꯕꯤꯕ꯭ꯔꯣ ꯑꯗꯨꯅ ꯃꯤꯉꯣꯟꯗ ꯑꯗꯨꯝ ꯄꯤꯁꯤꯟ ꯇꯥꯕ ꯑꯩꯗꯤ ꯀꯔꯤꯒꯤ ꯅꯪꯒꯤ ꯅꯆꯥꯗꯣ ꯂꯧꯗꯣꯏꯕ ꯅꯆꯥ ꯄꯣꯛꯑꯗꯤ ꯂꯧꯕ ꯇꯥꯕꯅꯤꯅꯦ ꯏꯕꯦꯝꯃ ꯅꯆꯥ ꯂꯧꯅꯤꯡꯗ꯭ꯔꯒ ꯅꯋꯥ ꯅꯥꯏꯔꯛꯄꯗ ꯅꯃꯥ ꯅꯄꯥꯗ ꯃꯤꯅꯥꯏ ꯑꯃ ꯍꯥꯞꯍꯜꯂꯛꯎ ꯌꯥꯗ꯭ꯔꯣ ꯏꯆꯥꯁꯦ ꯑꯩ ꯏꯇꯣꯝꯇꯒꯤ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯅꯆꯥ ꯅꯨꯄꯥꯗꯨꯒꯤꯁꯨ ꯌꯥꯎꯔꯤ ꯅꯠꯇ꯭ꯔꯣ ꯅꯆꯥ ꯑꯇꯟꯕꯗꯨ ꯄꯣꯛꯑꯗꯤ ꯅꯁꯨ ꯂꯧꯅꯕ ꯃꯤꯅꯥꯏ ꯑꯃ ꯊꯝꯃꯨ ꯌꯥꯗ꯭ꯔꯣ ꯆꯤꯟꯊꯤꯕꯤ ꯆꯤꯡꯒꯟꯕꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯨꯕꯨ ꯍꯦꯛꯇ ꯁꯨꯅꯤꯡꯗꯕ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯁꯨꯅꯤꯡꯗ꯭ꯔꯗꯤ ꯁꯨꯅꯤꯡꯗꯦ ꯍꯥꯏꯇꯥꯕꯅꯤ ꯀꯩꯅꯣ ꯃꯗꯨ ꯃꯆꯥ ꯊꯤꯅꯤꯗꯃꯛ ꯈꯪꯕ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯕ ꯃꯥꯕꯨ ꯃꯥ ꯂꯩꯌꯦꯅ ꯀꯩꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯇꯥꯅꯤꯡꯗꯦ ꯂꯧꯒ ꯀꯨꯝꯗꯅ ꯑꯩꯈꯣꯏ ꯌꯣꯜꯂꯤꯕ ꯅꯪ ꯃꯈꯥ ꯇꯥꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯄꯥꯝꯂꯕꯗꯤ ꯅꯪ ꯍꯌꯦꯡꯗꯒꯤ ꯍꯦꯛ ꯂꯧ ꯀꯨꯝ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏ ꯏꯃꯥ ꯏꯆꯥꯒꯤ ꯁꯤꯗꯅꯕ ꯍꯣꯠꯅꯕꯗ ꯁꯨꯅꯤꯡꯕ ꯊꯕꯛꯁꯨꯅꯤ ꯃꯁꯤꯗ ꯅꯈꯣꯏꯅ ꯉꯥꯡꯒꯗꯕ ꯅꯠꯇꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯛꯍꯦꯟꯕꯤ ꯆꯥꯛ ꯊꯣꯡꯂꯤ ꯇꯣꯝꯄꯣꯛꯇꯤ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯍꯤꯞꯇꯨꯅ ꯂꯩ ꯁꯛꯍꯦꯟꯕꯤꯅ ꯅꯨꯄꯥ ꯅꯪ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣ ꯅꯠꯇꯦ ꯅꯈꯣꯏꯅ ꯃꯥꯁꯤꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣꯕ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯅꯪꯗ ꯉꯥꯡꯉꯤ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯏꯃꯥꯗꯨꯗ ꯉꯥꯡꯉꯤ ꯑꯩ ꯋꯥꯈꯜꯒ ꯑꯝꯇ ꯇꯥꯗ꯭ꯔꯦꯗ ꯀꯥꯏꯗꯤ ꯇꯥꯔꯅꯤ ꯅꯪꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯁꯥꯗꯅ ꯆꯠꯈ꯭ꯔꯅꯤ ꯑꯩꯅ ꯑꯄꯤꯛꯄ ꯑꯉꯥꯡꯁꯦ ꯃꯤꯉꯣꯟꯗ ꯊꯝꯂꯝꯂꯒ ꯈꯨꯂꯪ ꯆꯠꯂꯦ ꯆꯔꯥ ꯍꯦꯟꯗꯅꯕ ꯑꯗꯨꯁꯨ ꯅꯈꯣꯏꯅ ꯃꯥꯁꯤꯗ ꯇꯧꯔꯤꯕ ꯁꯥꯎꯏꯅꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯈꯨꯂꯪ ꯀꯨꯝꯕꯗꯣ ꯐꯖꯗꯦꯅ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤꯕ ꯏꯁ ꯐꯖꯕ ꯐꯖꯗꯕ ꯀꯩ ꯂꯩꯔꯤꯒꯦ ꯅꯈꯣꯏꯒꯤ ꯐꯖꯕ ꯊꯤꯕ ꯌꯦꯡꯕꯗ ꯏꯃꯥ ꯏꯆꯥ ꯆꯔꯥ ꯍꯦꯜꯂꯒ ꯁꯤꯔꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯃꯕꯨꯛꯅ ꯐꯠꯇ꯭ꯔꯤꯁꯨ ꯃꯆꯥꯅꯨꯄꯥꯒꯩꯒ ꯇꯣꯉꯥꯟꯅ ꯆꯥꯅꯕ ꯁꯤꯜꯂꯤꯅꯦ ꯀꯔꯝꯕ ꯏꯃꯨꯡꯗ ꯃꯇꯩ ꯃꯅꯥꯎ ꯇꯣꯉꯥꯟꯅ ꯆꯥꯅꯒꯦꯕ ꯇꯞꯅ ꯉꯥꯡꯉꯨꯕ ꯇꯥꯔꯒ ꯑꯃꯨꯛ ꯉꯥꯡꯉꯛꯅꯕ ꯇꯥꯅꯤꯡ ꯇꯥꯁꯤꯅꯨ ꯉꯥꯡꯉꯛꯑꯒꯅ ꯑꯩꯒ ꯈꯠꯅꯒꯦ ꯃꯥꯅ ꯀꯩꯗꯧ ꯉꯝꯗꯣꯏꯕ ꯅꯪꯁꯦ ꯅꯆꯤꯟꯗꯤ ꯍꯥꯏꯐꯦꯠ ꯀꯜꯂꯤ ꯃꯤ ꯈꯠꯅꯕ ꯌꯥꯝ ꯄꯥꯝꯃꯤꯕ ꯈꯠꯅꯕ ꯄꯥꯝꯃꯤꯁꯦ ꯑꯩꯔꯣ ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯅ ꯃꯥꯁꯤꯔꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯒꯗꯧꯕ ꯑꯣꯏꯔꯗꯤ ꯑꯩꯁꯦ ꯀꯩꯒꯤ ꯂꯧꯕꯤꯔꯤꯅꯣ ꯑꯩꯅ ꯂꯧꯕꯤꯗ꯭ꯔꯗꯤ ꯅꯪꯅ ꯌꯨꯝ ꯄꯥꯟꯕꯁꯨ ꯈꯪꯉꯣꯏ ꯑꯗꯨꯅ ꯂꯧꯕꯤꯔꯤꯅꯤ ꯅꯪꯉꯣꯟꯗ ꯂꯩꯔꯝꯒꯗꯕꯒꯤ ꯁꯔꯨꯛ ꯌꯨꯝ ꯄꯥꯟꯕ ꯈꯪꯉꯝꯗꯕꯅꯤ ꯍꯦꯟꯅ ꯐꯩ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯣꯏꯔꯒ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯝꯒꯅꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯁꯨꯛ ꯁꯨꯅꯤꯡꯗꯕ ꯅꯪꯁꯦ ꯀꯗꯥꯏꯗꯒꯤ ꯊꯦꯡꯅꯔꯨꯕꯅꯣ ꯈꯪꯗꯦꯅꯦ ꯑꯩ ꯇꯥꯅꯤꯡꯗꯦ ꯉꯥꯛꯇ ꯇꯨꯝꯒꯦ ꯋꯥꯔꯤ ꯑꯩ ꯋꯥꯔꯝꯃꯅꯤ ꯆꯠꯄꯗ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯆꯦꯡ ꯑꯝꯇ ꯂꯩꯇꯦ ꯅꯈꯣꯏꯅ ꯃꯥꯅ ꯈꯨꯂꯪ ꯀꯨꯝꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯔꯦꯗꯅ ꯅꯆꯥꯅꯨꯄꯤ ꯑꯩꯈꯣꯏꯅꯤꯒꯤ ꯆꯥꯅꯕ ꯅꯪ ꯊꯤꯔꯛꯑꯣ ꯍꯣꯏ ꯑꯩ ꯏꯃꯥ ꯎꯗ꯭ꯔꯤꯉꯩꯗ ꯆꯪꯗꯨꯅꯅꯦ ꯏꯃꯥ ꯍꯣꯏꯒꯤ ꯆꯦꯡꯐꯨꯗꯒꯤ ꯂꯣꯟꯅ ꯀꯣꯠꯄꯤꯔꯛꯀꯦ ꯑꯩꯁꯨ ꯅꯪꯗꯧꯅ ꯍꯨꯔꯥꯜꯂꯛꯄꯗꯣ ꯆꯥꯎ ꯍꯥꯏꯔꯣ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯅꯄꯥꯡꯒꯜꯗꯣ ꯄꯨꯊꯣꯛꯂꯒ ꯁꯨꯔꯒ ꯇꯥꯜꯂꯒ ꯄꯨꯁꯤꯜꯂꯛꯎꯅꯦ ꯏꯕꯨꯡꯉꯣ ꯀꯔꯤ ꯊꯣꯛꯑꯦꯅ ꯃꯦꯝꯃ ꯃꯥꯒꯤ ꯅꯨꯄꯥ ꯊꯣꯝꯕꯅ ꯀꯟꯅ ꯉꯥꯡꯂꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯏꯪꯅ ꯂꯩꯁꯤ ꯍꯥꯏꯕꯅꯣ ꯅꯪꯅ ꯃꯧꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯈꯠꯅꯕ ꯍꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤꯗ ꯑꯩꯅ ꯀꯔꯤ ꯈꯠꯅꯕ ꯍꯧꯔꯒꯦ
ꯃꯧꯁꯤꯅ ꯉꯥꯡꯂꯣꯏꯗꯕ ꯍꯥꯏꯔꯣꯏꯗꯕ ꯉꯥꯡꯂꯤ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯃꯄꯥꯅ ꯈꯪꯕ ꯅꯠꯇꯦ ꯍꯧꯕ ꯍꯧꯔꯤ ꯅꯠꯇ꯭ꯔꯣ ꯍꯥ ꯁꯦꯜꯁꯨ ꯊꯣꯛꯇꯕ ꯃꯧꯁꯤꯈꯛ ꯇꯣꯉꯥꯟꯅ ꯄꯤꯖꯔꯦ ꯄꯤꯖꯅꯤꯅ ꯄꯤꯖꯔꯕꯗꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯒ ꯄꯤꯖꯔꯣꯗꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯆꯥ ꯁꯨꯅꯤꯡꯗꯕ ꯀꯇꯟꯁꯤꯕꯨꯅ ꯅꯪꯅ ꯀꯣꯟꯁꯤꯟꯗꯅ ꯑꯣꯛ ꯊꯥꯛꯄꯗꯧꯅ ꯊꯥꯛꯂꯒ ꯊꯝꯃꯦ ꯃꯈꯣꯏ ꯃꯄꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯐꯕ ꯁꯥꯔꯒ ꯉꯥꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯉꯔꯥꯡꯗ ꯂꯥꯛꯄꯤꯁꯤꯅ ꯅꯇꯨ ꯅꯆꯥ ꯑꯩꯈꯣꯏꯗꯒꯤ ꯍꯦꯜꯂꯕ꯭ꯔꯥ ꯍꯦꯟꯕ ꯍꯦꯟꯗꯕ ꯅꯠꯇꯦꯅꯦ ꯃꯥꯁꯨ ꯏꯃꯧꯅꯤ ꯏꯆꯥꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕ ꯏꯆꯥꯒ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯇꯧꯅꯨ ꯇꯧꯅꯨ ꯅꯕꯨꯛꯆꯦꯜꯗꯣ ꯀꯥ ꯍꯦꯟꯅꯁꯨ ꯄꯤꯛꯀꯅꯨ ꯅꯆꯥꯅꯨꯄꯥꯁꯦ ꯁꯦꯝꯗꯣꯛꯅꯕ ꯇꯧꯁꯤ ꯑꯁꯨꯛ ꯋꯥꯅ ꯁꯦꯜꯌꯥꯝ ꯑꯃ ꯆꯪꯈꯩ ꯑꯩꯈꯣꯏꯅ ꯌꯣꯛꯂꯛꯂꯒ ꯅꯨꯄꯤꯁꯤꯒꯤꯗꯃꯛꯇ ꯁꯦꯝꯗꯣꯛꯄ ꯇꯥꯔꯦꯅꯦ ꯍꯥꯏꯁꯤꯅꯗꯤ ꯐꯠꯇꯕꯗꯤ ꯁꯦꯝꯗꯣꯛꯄ ꯇꯥꯕꯅꯤꯗꯅ ꯐꯠꯇꯕ ꯃꯥꯕꯨ ꯏꯆꯥꯅꯤ ꯍꯥꯏꯗꯅ ꯁꯨꯝ ꯀꯟꯈꯠꯇꯨꯅ ꯊꯝꯕ ꯌꯥꯒꯗ꯭ꯔꯣ ꯍꯥ ꯅꯪ ꯑꯩꯁꯦ ꯑꯣꯃꯣꯔ ꯅꯠꯇꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯒꯗꯧꯔꯤꯕ ꯍꯌꯦꯡ ꯅꯪ ꯑꯩꯅ ꯂꯩꯇ꯭ꯔ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯀꯃꯥꯏꯅ ꯍꯤꯡꯍꯧꯗꯧꯔꯤꯕꯅꯣ ꯑꯣ ꯑꯩꯈꯣꯏ ꯁꯤꯈ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯂꯩꯖꯕ ꯂꯟ ꯈꯔꯗꯤ ꯊꯝꯂꯝꯒꯅꯤꯗꯅ ꯑꯗꯨ ꯆꯥꯔꯒ ꯍꯤꯡꯖꯅꯤ ꯑꯣ ꯑꯔꯩꯕꯒ ꯌꯣꯟ ꯌꯣꯟꯅ ꯆꯥꯔꯒ ꯂꯩꯇ꯭ꯔꯀꯥꯟꯗ ꯀꯪꯗꯅ ꯁꯤꯕꯒꯤ ꯐꯤꯕꯝꯗꯣ ꯑꯗꯨꯅꯤꯅꯦ ꯅꯪꯅ ꯅꯆꯥꯁꯤꯡꯗ ꯑꯣꯏꯍꯟꯅꯤꯡꯂꯤꯕꯁꯦ ꯃꯄꯥ ꯅꯪꯁꯤ ꯉꯥꯡꯁꯨ ꯉꯥꯡꯈ꯭ꯔꯦꯗꯀꯣ ꯑꯩ ꯇꯥꯅꯤꯡꯗꯕ ꯑꯃ ꯌꯥꯎꯔꯦꯕ ꯅꯪꯅ ꯉꯥꯡꯃꯟꯗꯅ ꯇꯥꯅꯤꯡꯉꯣꯏ ꯇꯨ ꯍꯟꯖꯤꯜꯂꯛꯑꯦ ꯅꯆꯥꯅꯨꯄꯥ ꯂꯝ ꯀꯣꯏꯕꯁꯦ ꯉꯁꯤꯒꯤꯗꯤ ꯀꯣꯏꯕ ꯂꯣꯏꯔꯕ꯭ꯔꯥ ꯀꯔꯤ ꯏꯃꯥ ꯍꯣꯔꯦꯟꯗꯤ ꯁꯦꯜ ꯈꯔ ꯄꯤꯌꯨꯀꯣ ꯀꯩꯗꯧꯅꯕ ꯍꯥ ꯀꯥꯏꯗꯒꯤ ꯁꯦꯜ ꯅꯪꯕꯨ ꯅꯄꯥꯡꯒꯜꯗꯨꯗꯤ ꯀꯩ ꯇꯔꯥꯅ ꯁꯦꯠꯂꯒ ꯆꯥꯔꯁꯨ ꯂꯣꯏꯔꯔꯣꯏꯅꯦ ꯑꯗꯨꯒ ꯍꯅꯨꯕꯤ ꯍꯨꯏ ꯑꯃ ꯃꯇꯣꯝꯇ ꯌꯣꯠꯄ ꯉꯝꯃꯗꯧꯕꯁꯤꯗꯒꯤ ꯅꯤꯔꯒ ꯆꯥꯔꯤꯗꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯏꯔꯥꯄꯥꯕ ꯏꯃꯥꯕꯨ ꯍꯨꯏ ꯑꯃꯅ ꯃꯇꯣꯝꯇ ꯆꯥꯕ ꯉꯝꯃꯔꯣꯏ ꯀꯥꯏꯅ ꯍꯥꯏꯕꯤꯕꯗꯨꯗꯤ ꯈꯔ ꯐꯖꯗꯦ ꯏꯁ ꯁꯦꯜ ꯂꯧꯔꯝꯗꯥꯏꯒꯤ ꯅꯃꯥꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯀꯥꯏꯗꯨꯅꯤ ꯅꯪꯒꯤꯁꯦ ꯍꯥ ꯅꯪꯁꯤ ꯅꯇꯨ ꯅꯆꯥ ꯂꯩꯔꯕꯅꯤ ꯍꯥꯏꯕꯁꯦ ꯅꯃꯥꯁꯤꯅ ꯀꯥꯎꯍꯜꯂꯕꯗꯧꯅ ꯇꯧꯅꯨꯅꯦ ꯃꯗꯨ ꯇꯨꯡꯗ ꯐꯕ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏꯀೋ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯁꯅꯥ ꯋꯥꯔꯝꯕꯅꯤ ꯂꯥꯛꯑꯣ ꯏꯃꯥ ꯆꯥꯛꯀ ꯊꯤꯔꯝꯃꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯇꯧ ꯅꯣꯏ ꯇꯧꯀꯣ ꯍꯦ ꯅꯪꯒꯤ ꯅꯨꯄꯤꯁꯤꯁꯨꯅꯦ ꯊꯕꯛ ꯐꯕꯤ ꯁꯥꯗꯅ ꯂꯧꯒ ꯀꯨꯝꯈꯠꯇꯅ ꯃꯥ ꯑꯩꯈꯣꯏꯗꯤ ꯐꯖꯅ ꯌꯣꯜꯂꯦꯅꯦ ꯍꯥ ꯏꯃꯥ ꯆꯦꯡ ꯂꯩꯇꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯤ ꯀꯨꯝꯃꯤꯅꯤ ꯏꯃꯥ ꯍꯣꯏ ꯌꯣꯟꯕꯒꯤ ꯅꯠꯇꯦꯗ ꯅꯨꯡꯁꯤꯔꯗꯤꯅꯦ ꯏꯌꯥꯗ ꯆꯥꯒꯗꯕꯗꯣ ꯄꯤꯕꯤꯔꯁꯨ ꯌꯥꯕ ꯁꯛꯇ ꯑꯁꯤ ꯅꯨꯡꯁꯤꯌꯨ ꯌꯥꯗꯦꯅꯦ ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯏꯃꯥ ꯃꯥꯗꯨ ꯐꯗꯤ ꯌꯥꯝ ꯐꯕꯅꯤ ꯑꯗꯨꯗ ꯃꯤꯅ ꯍꯧꯕ ꯌꯥꯗꯕ ꯏꯃꯥꯅ ꯍꯦꯛ ꯉꯥꯡꯆꯩ ꯇꯧꯕꯗꯨꯗ ꯃꯥꯅ ꯁꯥꯎꯗꯨꯅ ꯇꯧꯔꯤꯅꯤ ꯀꯔꯤ ꯅꯊꯤꯕꯣꯡꯅ ꯑꯩꯅ ꯊꯥꯛꯏ ꯑꯗꯨꯒ ꯃꯤꯆꯪꯅ ꯅꯇꯨꯒꯤ ꯆꯪꯂꯤꯕꯅꯤꯅꯦ ꯅꯪ ꯍꯥ ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏꯗ ꯆꯥꯍꯧ ꯅꯇꯣꯝꯇ ꯏꯃꯥ ꯆꯔꯥ ꯍꯦꯟꯗꯣꯏ ꯑꯣꯏꯔꯗꯤ ꯏꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯁꯦꯝꯃꯝꯃꯣ ꯅꯃꯧ ꯅꯨꯄꯤ ꯄꯤꯖꯔꯨꯒꯦ ꯄꯤꯖꯧ ꯍꯨ ꯍꯩꯖꯤꯟꯒꯦ ꯉꯁꯤꯁꯨ ꯇꯣꯝꯄꯣꯛ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯇꯨꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯆꯥꯔꯤ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯃꯄꯥ ꯊꯣꯝꯕ ꯆꯪꯂꯛꯇꯨꯅ ꯃꯆꯥꯗ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪ ꯍꯧꯖꯤꯛꯇ ꯍꯟꯖꯤꯜꯂꯛꯂꯒ ꯆꯥꯛ ꯆꯥꯔꯤꯕꯅꯤꯅꯦ ꯍꯥ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯂꯕꯁꯨ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯗꯤ ꯄꯣꯛꯂꯤꯕꯣꯏꯔꯦ ꯄꯥꯕ ꯑꯩꯁꯨ ꯃꯤꯅꯤ ꯀꯩꯅꯣ ꯅꯪꯅ ꯃꯤꯅꯦꯅ ꯍꯤꯡꯂꯤꯕꯁꯦ ꯆꯥꯅꯕꯒ ꯆꯠꯅꯕꯒꯗꯪꯒꯅꯤ ꯍꯥ ꯆꯥꯎ ꯅꯪꯅ ꯊꯜꯂꯕꯗꯤ ꯌꯥꯔꯦ ꯅꯇꯨ ꯅꯆꯥꯁꯤꯅ ꯆꯦꯡ ꯂꯩꯇꯗꯅ ꯆꯔꯥ ꯍꯦꯜꯂꯒ ꯇꯨꯝꯈ꯭ꯔꯤꯁꯤꯗꯤ ꯅꯪ ꯀꯔꯤꯝꯇ ꯈꯪꯉꯝꯃꯣꯏ ꯃꯈꯣꯏꯅꯤꯕꯨ ꯆꯔꯥ ꯍꯦꯜꯂꯒ ꯇꯨꯝꯈ꯭ꯔꯕ ꯅꯪ ꯆꯥꯎꯀꯣ ꯅꯪ ꯃꯤꯒꯤ ꯃꯆꯥ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕꯁꯦ ꯅꯪꯅ ꯂꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯏꯃꯧꯒ ꯏꯁꯨꯒꯁꯤꯅ ꯑꯋꯥꯕ ꯅꯪꯍꯜꯂꯦꯅꯦ ꯑꯁ ꯃꯣꯏꯁꯨ ꯀꯥꯏꯗꯩꯅꯣꯃ ꯀꯩꯅꯣꯃ ꯆꯥꯒꯦꯗꯤ ꯍꯥꯏꯗꯦ ꯀꯗꯥꯏꯗꯒꯤ ꯀꯅꯥꯒꯤꯗꯒꯤ ꯀꯔꯤ ꯅꯤꯔꯒ ꯆꯥꯗꯣꯏꯅꯣ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯅꯪꯁꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕꯅꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯁꯨꯝ ꯍꯤꯡꯕꯗꯨꯅꯗꯤ ꯌꯥꯔꯣꯏꯅꯦ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯂꯩꯇ꯭ꯔ ꯃꯇꯝꯗ ꯅꯈꯣꯏꯕꯨ ꯀꯩꯗꯧꯔꯒ ꯆꯥꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯕꯥꯕ ꯑꯩꯕꯨ ꯀꯔꯤꯁꯨ ꯍꯥꯏ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯁꯨꯝ ꯅꯃꯥꯟꯅꯕꯁꯤꯡꯅ ꯁꯨꯅꯔꯤꯕ ꯊꯕꯛ ꯁꯨꯒꯗꯕꯅꯤꯅꯦ ꯌꯨꯝ ꯁꯥꯕ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯅꯔꯤ ꯃꯌꯥꯝꯁꯦ ꯎꯗ꯭ꯔ ꯅꯪꯕꯨ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯑꯩ ꯀꯌꯥ ꯍꯩꯅꯔꯣꯏꯗ ꯑꯗꯨꯗꯤ ꯅꯪꯅ ꯁꯨꯗꯣꯏꯁꯦ ꯀꯩ ꯍꯥ ꯐꯔꯦ ꯅꯪꯅ ꯆꯠꯄ ꯇꯜꯂꯒꯅ ꯏꯄꯥ ꯑꯣꯛ ꯑꯃ ꯂꯩꯕꯤꯔꯒꯦ ꯑꯗꯨ ꯂꯣꯏꯔꯣ ꯇꯣꯝꯄꯣꯛ ꯅꯨꯄꯤꯅ ꯅꯊꯛꯇ ꯋꯥ ꯉꯥꯡꯂꯤꯕꯗꯣ ꯅꯪꯒꯤ ꯅꯑꯣꯡꯗꯨꯅꯅꯤꯅꯦ ꯅꯪꯅ ꯅꯨꯄꯥ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯕꯗꯣ ꯇꯧꯔꯒ ꯍꯤꯡꯂꯕꯗꯤ ꯀꯅꯥꯅꯁꯨ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯣꯏ ꯑꯣ ꯕꯥꯕꯥ ꯑꯩ ꯌꯦꯡꯂꯒꯦ ꯌꯦꯡꯕ ꯅꯠꯇꯦ ꯃꯤꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯎꯁꯤꯠꯄ ꯎꯁꯤꯠꯇꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯃꯈꯥ ꯄꯣꯟꯕꯅꯤ ꯅꯇꯨ ꯅꯆꯥꯕꯨ ꯆꯦꯛꯁꯤꯟꯅ ꯂꯨꯅ ꯉꯥꯛ ꯁꯦꯟꯗꯅ ꯊꯝꯒꯗꯕꯅꯤ ꯃꯗꯨꯗꯇ ꯌꯨꯝꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯑꯁꯦꯡꯕ ꯃꯒꯨꯟ ꯆꯦꯟꯕ ꯅꯨꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯣꯏ ꯕꯥꯕꯥ ꯆꯠꯂꯣ ꯅꯪ ꯍꯌꯦꯡꯗꯒꯤ ꯆꯔꯥ ꯍꯦꯜꯂꯕꯁꯨ ꯅꯪꯒꯤ ꯅꯨꯄꯤꯒ ꯅꯆꯥꯒ ꯆꯥꯔꯒꯁꯨ ꯅꯈꯣꯏꯈꯩ ꯏꯃꯧꯅ ꯐꯠꯇꯕꯒꯤ ꯇꯣꯉꯥꯟꯅ ꯆꯥꯈꯤꯕ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯀꯣꯟꯕ ꯌꯥꯏ ꯑꯗꯨꯕꯨ
nama sina wakal tajriba makai ipa nama saki ke tompok mapan ok laibi duna loihelam asumna matam khara haukirami mema masaka na ngamdaduna cha ising thungbinaba magi seba tawbinaba kanasu leiramti mapa ai warida sak sakhumam tadi thonglauda ei hanuba ina karamai sak thongduino khong sipau bunungkat pangamdrabani ko asa nupa sana matumdo kauraga thonghaludana oi sa nupa sana du sunya matuna sungkhre pungsum hek sungkhre mama ai nari ka se khangdaba makai thabak sakchedana ma khangjeda ai bu sarai dori brain tawrisiba maudu ngakta sang o haigadabasu nang nang ni sakli ma mayam aduna ai su kauruba ngamjeda o kaururasu sangbira oye afaba na maune na khanbro suningdabi mane mokugi siba tawningdabi se nangna tawhandaba natrane imauga pullingaida sakchangase mi ta kai langmin adu bawjiti isang kari he kolik kase sa thiraga saga da bu tallida o tallaga na nangsu nasa nupagi matung inakro itomta sajarage sigera sangera itomta leijhaurage ayo nare da koi bo khang nasa nupa sana du laklaga ngai hek pothal aduga yeng mapa nangi sumatam laki idana nang khangni ko nang matam du dana hida kaido gi yengo hoi nang dahan ai ot pangam na ba kan khat pa hana lai khrum ko ngai hak lai raga sakhen bidu ok machinjak thana ba thoklak lammi baba ima singarangdagi sumhiptana leirisibu haksang ngamdrabra khangna khangsinna tadanaga hangli o ngamdre sugatana khangisi uredana ima kamai ngamjino kaidoribano kaishu tawde pukhra naba khaktani isanu padi madi thabak chathokre ma ngamde su khangdabanina khangna thawoi ki chatlan khiba natro natte deima khangdabani ado chakadi thonglabro hidaka sarabro mau namana ngamdaduna leiraga chakpu kanana thongdoino de baba hidak leibiruragera ai chak loiri sidagi hana imagi kodok pirurage aduga sak saraga hidak sanaba ai sak thirurage hoi mama nang ngayak leiramuko ai hidak leirukige namauna pisna tawribase wakal munna khalam ikaiba khajik phawbri yenguko ima chakse leiri chathokpiro isingsu lumbu sahalakpani sema ai ilaora yani ai ikutna sum chage nang ai bo haipet in khalap haksang sa sukyam ngamdradi haipitang kawro yadra sum khanglaga leiraga pharoi idak nang thak sajabadi imana phatkidaba mayamdo ningsinglubada nang karamna isil sina kauba ngamgani ima leiminaraga adumaina ningsingduna leiradi miyamta leinaminaba yararoi saunaringay ngihak ngangnarasu sawu pharakpada loina kaunaraga leiminariba ngaktani miyamadu mamaugi waduda karisu khumba ngamdaduna tumina chak adu sar sakhenbi amukasu makha taraklambi ma aise nasanu pana loba namau nupini punsi su pahingminadoini imagi sebabu namaoina tawdana kanana tawni nasana mawai khoida imana nungaitaba ngangbada ai karisu waroba leite deima imaugi mafamda ima maithire isana phattaba imana urudre nangni isada ngangi haibagi sauningbaduna imana nangbu lana khallure ima lane ima adumain hainuse saktu sasilo aduga hidak saraga amu hipnaba imana soikiba lankiba khudingdo ngasigi imaugi thawalon sina aibu mikap thokhalle ima adumna haiganoba ipureibu pokpi ima makni khanjage imana soibu namau ni khanbiyoima nangdi mau natti isa ningol makni haina ngasidagi imana khallabaniko asumna numit adudagi memasu wakal taraklamni huzikti tompok sohanaga manadre mapana sel tanaba lambi kaya yatpiduna sel ningthina tanduna nungaina leikhiramni